Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Imphal Jiribam lambida mal puba gari kaya panduna leire driver amadi handyman kaya sana thaknaba leitabagi khudongchadaba mayoknare ana ayakia kaya yaure Jenims ki neurosurgeon Dr. M. Amit Kumar gi yumda bom pokhai halambagi thodokpu maike kayadagi yaningdaba phongdorakli Raija sida haukiba nongmanini asida numidangi matamda sabagi sang wangbana miyamna khudongchadaba mayoknare Taranipan suba Lok Sabha gi ahanba mifam Thasigi Kunmaridagi Hauragani, Amasung, BJP gi Mohan Charan Maji, Orissa gi Mukhyamantri oina ngasi wasak laukre. Haujik Jiribam Jilada oiriba Santi Raksa gi phibam asina maram oiduna Imphal Jiribam lambida satok sisinda akiba pokpadagi mal puba gari kaya Jiribam da panduna leiri masina maram oiraga driver amadi handyman sing anayak yawbaga loinana khudongchadaba kaya mayoknare hairi thasigi tarukta ngamkhai jila asida longmi ama halambagi thodok adugi matung tarakpada Jiribam gi tongan ba mafamda irang thokhi masigi matung tarakpa sayol amarom asida Jiribam lomdagi Imphal tamna thau puba gari yauna Pochai pusilakadaba mal puba gari kaya Jiribam Imphal lambi satpada akiba pokpadagi gari sing asi panduna leirakibani Haujik panduna leiriba gari sing asigi marakta driver amadi handyman kaya anayak yawbaga loinana sana thaknaba leitabagi khudongchadaba sing mayoknaba haure maram asina hiram asida athuba matamda sarkarna miyeng changbinaba appeal tawrakhi amaromda ekhoigi Jiribam paumi Ngathem Biswajit na hai Jiribam da kanba security gi section thorang lokhatpadagi haukiba nongmanini asida ka henba pamdaba thodok thokpagi paw leite Jiribam da hojik oriliba phibam asida pendaba phawi haina World Maitai Organization na thamlakli athuba matamda kendra madi Rajya Sarkar na Jiribam yauna Manipur pumbada tangdu leitana bu khonabiyo haina lub asigi serol amana hairi Jawaharlal Nehru Institute of Medical Sciences Jenims ki neurosurgeon Dr. M. Amit Kumar gi yumda bom pokhai halambagi thodokpu maike kyadagi yaningdaba phongdorakli Jenims ki director na lusingduna faculty staff amadi mahiroi singna punna ngasi institute asigi administrative and faculty block ta thodok adugi mayokta yaningdaba phongdoktuna wakan mifam sathakhi wakan mifam adu da saru yakhiba Jenims ki medical superintendent Professor N. Kamesor na hai Miyamgi damak ahing nungthel naidana ana layangi thabak tawriba doctor yauna hospital gi staff singda aki akhang pokhanbagi thawong asi yaningde asigumba thawong asi matungda thokhanbiganu Dr. Amit Kumar Dr. ama oina mathau masa khangna miyamgi seba tawba khagnatana haujik oiriba raija sigi phibam asida awa ana taraba singi damak lepa leitana mateng pangduna lakhiba miyoini haina sumhangna makhata khi Professor N. Kamesor hai Doctor ji mayam awa bolum ni mathata ana Maraksi Dr. M. Amit Kumar, neurosurgeon ni koi institute sigi mai mayong dangarang yam khudong thiningai oiba koina bujabada ani ni thambirami do amadi kauru badagi trainer bane na su hai aduidi aduki mati khudong thinai oi gari gi pokhai ri ba phibam du yamna nuai de akoi gi sohaudraga su maduna akoi da piri ba thawai nuai de bagi ithinjina akoi gi routine work sida yamna akai ba tholok ya ba mayam gi seba tawna ninghan na ba ya ba amadi tungda akoina yamna awaba kolung loinana mayam gi seba tawrogadi mapung phar Amaromda Brahmapur Nahabam Lekai gi mera paibi singnasu bom pokhai hanbagi thodokpu yaningdaba phongdokna wakan mifam sathakhi wakan mifam aduda yumlakta bom pokhai hanba yaningde miyamda ki akhang piganu haibana jingba placard sing sizinakhi bom pokhai bagi thodok adubu taragi sekshunasu yaningdaba phongdorakli Imphal Jilla gi manung chanba khurai ahongai da leiba taragi saisu gi office ta pangthokpa pawgi mifamda lub asigi chairman Khaidem Mani na hai Dr. Amit Kumar taragi saisu gi executive member amasu oiribani Raija sida tangdu leitaba puraknaba amadi awa ana taraba singda mateng pangnaba honaba yaba honariba misak amagi yumda bom langsinduna pokhai hanba haibasi yaningde hiram khudingmak wari sanaduna warishin puraknaba honagadabani Raija sigi hojik oriba phibam asida miyamna kham thengna wanaringai cherakta ikhoi masel onsinabagi mami tarakpa si laibak thibani haina so Khaidem Mani na makhata khi mangna hai narang se masak khangdaba kolai paiba kangbuna bom pokai halamdana laibak phabadagi miyoibagi punsi mang takpamakti yaudaba nungaitaba thodo ama thoi duma thodo thon masida koina strongly tawpam thokta ba thabak tawba sigidam ta kan strongly condemn tawi
भारत की संविधान असी लेबाक असिगी नागरिक सिंबु ngak senduna thamnaba sanaba thapni adubu masina राज्य असिगी मियामबु कदाई फाउबा ngak senbiribagi haibasi hangba yaba wahang oire haina Manipur Human Rights Commission की member कांगजम खागेंद्र ने फोंदोखरे वाफम असि साइना रोल एंड इंटरनेशनल ह्यूमैनिटेरियन लॉ हाइब हिरमदा ngasi मणिपुर यूनिवर्सिटी की कोर्ट हॉल पांगथोखिबा नोंमगी ओइबा खननैनबगी थौरमदा फोंदोखिबनी मांगना हाई साइना रोल की मतंगदा निंगथिना इदुना थमलंबता नतना सतना कांगलोन कया इदुना थंबिरंबा असिना राज्य असि चौखटपा खुनाई अमा ओइदुना लाकली हाइबसि ताकली मांगना हाई Manipur की मन गठोई बा आम कंट्री का है कोई सी कंट्री चोंद ले कोई मरु मरस दा बजी हिनी ले ते हिंग बजी दा कोई हल और बकर सी गजु या बे करे तुम द हर को बा तुम की यों बिना को दो बा जाति सु ना ले को मया सी कोई कई धर का सी के दे दा कोई दु द बिर मया अम मन मया सी की टॉपिक से तो खने दुसी कई मधु की रिजल्ट बहुत फाउंड Department of Law Manipur University amasung Manipur Human Rights Commission sinba thoramadu technical session su pangthoki research person oina Manipur Human Rights Commission gi law officer Waripam Basanta Kumar LMS Law College Imphal ki principal professor and Premchand Singh amasung Imphal Review of Art and Politics ki editor Pradeep Fanjawbamna tongan balamda wa ngangki nungthil gi session dana Professor MC Arun Dr. Homen Thangjam Khuraijam Athauba Dr. Sapam Dilip Kumar Singh amadi Dr. Yumnam Premanand Singh na hiramasiga mari lenana resource person oina sarugya khi paugi marakthana tenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Lying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba bizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu tabiriba pawase akasban Imphal dagini Manipur da haukiba nongmani ni asida numidangi matamgi sabagi sang hengatpadagi miyamna khudongchadaba mayoknare hiramasigi matangda Kasman Imphal ga Directorate of Environment and Climate Change ki Director Dr. T Brajakumar ga khanana wari sanabada mangna hai raija sigi oina sabagi sang asi ka hene hengatpa leitri khwaidagi wanglabada Celsius degree 63 phawba leiri adumoinamak numidangi ingthagadaba matamda leigadaba temperature gi sang ihan hanthadabana Miyamna asaba phawbagi khudongchadaba mayoknabani numidang wairamgi pung 3 phawbada Celsius degree 32 leiri ahing nongyai pung 12 adwai phawba temperature gi sang ihan hanthadaba hantharabazu Celsius degree 15 phawba leiba sina numidangi pothaba matamda omsaknaba tumba yadabana singba khudongchadaba kya piri masina ahal oiraba masung sahi nauriba angang yauna anaba leiba miyoisingda awaba mayoknaba oiri yariba makai thongthongnaw hangdokpiduna Yum manungda nukse changhanba ising na singba thakpa yaba mahi sing sang naina thakpa tangai fade hairi Dr. T Brajakumar na hai minimum temperature de ko yam significant oi bakara de ko phomung ame nungde wanam gi pungtor basai sida 30 ga 2 gi arai de zum wang ga leibai tare minimum temperature sa nungda wanam da ko gi aing ba cooling down taw ka do matam si da khwai ing ba si 25 degree celsius na aing bo era agan de ko da nungdang temperature yam high ga le si dum indicate the weather kulaina do ngarang notara tangkai thoi the thoiba temperature se khwaidi in se ko na 24 degree sina khwaidi in bo ekre ko da ising tungna leriba jaga thar leriba jaga se degi hena moisture content se atmosphere da koi kakhala khanda ko gi humidity account wankhala ga temperature high la ko ani pulla kanda temperature humidity index na masigi symptom mo ko da ngarang si phangbrai na khalle koi Raija sigi maitai sansing khusem gi pambai na masa kaptuna hena phaba masa lawbugi thabak veterinary and animal husbandry bibhagna leptana sathari bibhag sigi makhada porompata leiba ICDP Imphal ki project officer A Devendra ga khanana unabada mahangna hai haukiba sahi lisingani kulumdoi gi April thadagi saliba sahi lisingani kunmari gi March tha phawbada maitai san lisingma panchama marputra tarukta khusem gi masa kapkhi Masigi manungda Thawbal jila gi oina san masing lising ahum chanipan marphuma thoida masa kaptuna khwaidagi masing yamna masa semba jila oiri loinana
पुनः सन मचा 2,294 पोकपा ngamkhi masigi manungda san laba 963 amasung san amom 1,505 yauri खुसेम की पांबैना सन मसा सेमबगी मतंगदा हेना भाब ताहानबा मतम मतम गी ओबा ट्रेनिंग प्रोग्राम सुलेपतना पांगथोकले हाइना श्री देवेंद्र न फोंदोरकले सेवा भारती मणिपुर अमसुंग गो धर्मिक ना इसाउना सोखलबा मफमसिंगदा मतेंग पिबगी थबक लेपतना चथरी हौखिबा नुमित मंगानी रोम असिदा लुप अनि असिना नगारम नमदुलोंग खुमन लंपाक अमदी माइबा खुलगी इसाउना सोखलबा युम चत्रे रोमदा मतेंग पिखरे मखाताना मतेंग पिबगी थबक चथगनी हाइरी इसाउना सोहनख्रबा मफमसिंगदा मेडिकल कैंपसिंग लेपतना पांगथोकले ngasisu laifam khunong mayai lekai da leba NKYDA gi sanglenda lemna layangbagi kem ama pangthokre kem adu Jenims Relief Committee amadi Joint Action Coordination Committee lari yengbam lekai na tongan tongan balup amadi BLF singa khusamna duna Imphal jila gi Chief Medical Officer gi matenga loina pangthokpani Akashbani Imphal gi paukta biri 35 सुबह लोकसभा की अहानबा मिफम था asi 12 दगी हौरगनी मिफम मनुंगदा नौना कारकलबा सदस्यसिंगी वासक लौबा अमसुंग लोकसभा की अध्यक्ष खनबा मिखल पांगथोकनी मिफम असिगी मनुंगदा राष्ट्रपति द्रौपदी मुर्मुना राज्य सभा अमसुंग लोकसभा की अपुनबा मिफमदा वा nganggani मदुगी तुंगदा राष्ट्रपति की वारोल सभादा खनगनी राज्य सभा की मिफम था asiगी 19 दगी हौगनी अदुगा संसद की मिफम मथंग थागी अहुमदा लोइसिनगनी पार्लियामेंटरी अफेयर्स मंत्री किरेन रिजिजू ने सोशल मीडिया दा थागतपा पोस्ट अमदा हाई लेबा असिगी मियामना खलकलबा सभागी सदस्यसिंगना जाति असिगी दमक थबक क्या पाइखतकदबनी मांगना हाई संसद हाइबसी भारत की मियोय कोटि 190 की अनिंगबा पांबा फंगहनबा वा खनफम अमसुंग तानफम ओइरिबनी तेलुगु देशम पार्टी की लुसिंगबा एन चंद्रबाबू नायडू ngasi आंध्र प्रदेश की मुख्यमंत्री ओइना वासक लौख्रे वासक लौबगी थौरम कृष्ण जिला की केसरापल्ली दा पांगथोखी थौरमदुदा प्रधानमंत्री नरेंद्र मोदी गृह मंत्री अमित शाह अमसुंग एनडीए की लुसिंगबा क्या सरुग याखी बीजेपी की मोहन चरण माझी उड़ीसा की मुख्यमंत्री ओइना ngasi वासक लौख्रे मा कलोइना उप मुख्यमंत्री ओइना कनकवर्धन सिंह दियो अमसुंग प्रवती परिदासु वासक लौखी वासक लौबगी थौरम भुवनेश्वर की जनता मैदान दा पांगथोखी बिजू जनता दल नवीन पटनायक न लुसिंगबा सरकार सही 13 की मतुंगदा लोइसिलब मतुंगदा राज्य सिदा हंदकी असिना इहान हानबा ओइना बीजेपी न सरकार सेमबनी सही 52 सुरबा चरण माझीबु येनबा लेतना बीजेपी लेजिस्लेचर पार्टी की लुसिंगबो ओइना खनखिबनी सही खुदिंगी पांगथोकपा गुंगसी वर्ल्ड डे अगेंस्ट चाइल्ड लेबर मालेमगी मफम कयादा पांगथोकली सही असिगी हिरमना लेट्स एक्ट ऑन आवर कमिटमेंट्स एंड चाइल्ड लेबर हाइबसिनी इंटरनेशनल लेबर ऑर्गेनाइजेशन अमसुंग मसिगा चटमिनारिबा लुपसिंगना नुमित असि पालन तौनरी अंगांसिंगबु मखोइगी पुकनिंग हक्चांग सोहनबा याबा थबक सोहनबगी मायोक्ता एकोइ पुमनामकना लेमिनादुना मखोइमु महि मसिंग तमहंदुना तुंगी अफबा युम्बी ओइनबा होनामिनसि हाइना नुमित असिगा मरि लेनाना राज्य की सोशल वेलफेयर विभाग की डिप्टी डायरेक्टर कोनसम सरोजाना अपील तौरी सही खुदिंगी 12 जून असी वर्ल्ड डे अगेंस्ट चाइल्ड लेबर हाइदुना तोंगान तोंगान बा थीम दा पालन तौदुना लाखली हंदक चही की थीम असी लेट्स एक्ट ऑन आवर कमिटमेंट एंड चाइल्ड लेबर हाइबनी जाति की तुंगी युम्बुरेल ओइरिबा अंगांग सिंगबो मखोई की हक्चांग वाखल लौसिंग सोकपा याबा थबक सुहनबीबगी महुत्ता महै मसिंग तमहंदुना अचंगबा नागरिक अमा ओइहनबीनबा होटनबदा अखोई पुमनमक थौदांग लौमिनरसी हौजिक अरोइबदा मरोइबा पावम होना इम्फाल जिरिबाम लंबीदा मालपुबा गाड़ी के पंदुना लेरे ड्राइवर अमदी हैंडीमैन के चाना थंगनबा लेतबगी खुदोंचादबसिंग मायोकनरे अनायक के यावरे जेनिम्स के न्यूरोसर्जन डॉक्टर एम अमित कुमार की युमदा बोम पोखायहलंबगी थौदोकपु माइके के यानिंगदबा फोंदोरकली राज्य से हौखिबा नोंगनिनी असिदा नुमिदांगी मतमदा साबगी सांग वांगबना मियामना खुदोंचादबा मायोकनरे 19 सुबह लोकसभा की अहानबा मिफम था असि 12 दगी हौरगनी अमसुंग बीजेपी की मोहन चरण माझी उड़ीसा की मुख्यमंत्री ओइना ngasi वासक लौख्रे पाउ लोइजरे।